ngasi tang taramari numidang weram da phongkhiba paujena headlines oiduna phongli pung nifunipan ki general strike lauthokre peace talk chathariba lalhoulup amagi army se fabada cm na khangde haibasi ekainingaini manihar mapung weba warol manipur circle news ki maikai digi myam da paudam jage state amadi center na santi ki wari sanariba pambaina luchingba unlf ki chief of army yauna mioi ahum fakhraba adu ki maram khangde haina chief minister na thawna fana media ki thongda phongdokhiba adu ekainingaini santi ki wari sanariba lalhoulup amagi luchingba yauna mioi ahum thadoroktabagi mayokta tongan ba lup tara homdoi ngasi ai hing nungyai dagi lakliba thangja numit ki nungyai fawba pungni funipan ge general strike lautok le haina kakwa boroi makhongda pangthok pa pawgi mifam amada lauthokre manipuri women federation ki office da pangthok pa pawgi mifam amada federation of civil society organization manipur ki president ti is manihar na wafam asil lauthok laduna peace talk sathaduna khulai thadokuna sangjara lalhoulup amagi lusingba yauna mioi ahom phakiba asigi matangda chief minister na mari makhong amata khangde haina phongdok liba asi maram chade fox yauna tongan ba civil society sing organization tara homdoi ngarang numidang mioi ahom phakibaga mari leinana khongjang changsinaba honabada manipur lenga ki maikai dagi ngasi numit yungba pung tara nithoi phawbagi manungda thadurakke haibagi thajaba pirakhibani india lengak na manipur da yengliba mityang asi yamna saukhattaba amadi manipur miyambo apangba siba thawong amani santi gi wari sananaba inkiba agreement adugi mayokta pambaina lusingba unlf fu ikai papibagi mathakta manipur gi miyambo ikai papibani bungni funipan gi khongjang asigi manungda state amadi center laingakna fajin khriba mioi ahumbo condition amata thamdana thaduroktrabadi hena akanba khongjang sing changchingani peace agreement da saruk yariba party amagi lusingba fabada government of manipur na khangde haibasi maram chade masina maram oiraga lakadoriba lok sabha gi election da lamdam asigi miyamna mp election boycott tawbata natana political parties sing boycott tawrakpa yabagi phibam da leire karigumba state amadi center na hiram asida pukning changrabadi luptara homdogi mioi singna union home minister yauna union minister sing unaduna wari sanagani haina pawgi mifam aduna phongdokki hairi pawgi mifam aduda hayengdagi haugadoriba board of secondary education manipur na loba class 10 ge exam asi komthok kadra hangmada punsi mangmaga punsi gi saruk ama oiriba lairik tambaga karambana hena maru oibagi haibadu khantabiraga mahiroi singi exam gi matangdadi manipur lengakna phirep laujagani ngasi nongyai haugadoriba general strike asina essential servicing komthokpagi wafam leite haina pawgi mifam aduna ti is manihar na phongdokki hairi